ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯌꯨꯝ 8,000 ꯁꯥꯅꯕ ꯑꯔꯕꯥꯟ ꯗꯦꯚꯂꯞꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Bay of Bengalda humduna chatliba cyclone Danagi Safu Manipur su yaurakuna lakliba numit humni asida mayai oirap kanna nong churaba yai haina Fierce Manipur Project NIT Manipur na khangilakli. Kangluk amakhaktagi oiba lengak semgadabani haiba wakhalon asi matamga chunadaba amadi democracy ki kanglon wangmadani haina DMU ki Department of Political Sciences ki Associate Professor Dr. Arambam Nonina fongdorakli. Manipur da thokliba irang ase loiraba matungda masana masa thabak pizabagi akanba ihau ama lakani haina Hanagi Union Minister Ngauzam Chauba Padma Shri na fongdorakli. Nupi macha ama non-local amana molest tawi haibagi wahauda Churachandpur district ki tuibongda irang thokre pamdaba thodok sing thoktanaba law enforcement agencies singna akanba section thorang lokali haina Chief Minister Nothomam Birenna fongdorakli. Kakchinggi Yuko Bank tagi lupa lakh taruk makai lut tawkiba miyoi adu ngase Kakching Police na lupa lakh ahum lising ahum chamangaga konana pagat pangongkre. Amade Gungi Lamkoi Uchek Amur Falcon Tamenglong District Yaurakre Lamkoi Uchek asi asoy angam thoktanaba air gun maruseng kaithal diyon ba thingkre.